ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯃꯪꯂꯥꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯃꯪꯂꯥꯟ꯫ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯁꯨꯔꯖ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯃꯤꯅꯥꯛꯁꯤ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯎꯪꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯁꯨꯔꯖꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤꯅꯤ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯁꯨꯔꯖ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯎꯪꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤ ꯃꯤꯅꯥꯛꯁꯤꯕꯨ ꯑꯃꯨꯛꯇꯪ ꯎꯅꯕꯁꯤꯅꯤ꯫ ꯃꯤꯅꯥꯛꯁꯤꯒ ꯃꯥꯒꯁꯤ ꯈꯪꯅꯖꯔꯛꯄ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯍꯣꯡꯂꯛꯄ ꯑꯁꯤꯗ ꯁꯨꯔꯖꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯔꯦꯞꯄ ꯑꯁꯦꯡꯕ ꯑꯃꯇꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯏꯖꯃꯟ ꯐꯪꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯔꯖꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30-3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯅꯥꯛꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯌꯥ ꯂꯥꯡꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯤꯅꯥꯛꯁꯤ ꯂꯥꯛꯄ ꯎꯕꯗ ꯁꯨꯔꯖ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤ꯫ ꯃꯔꯝꯗꯤ ꯁꯨꯔꯖꯄꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯤꯅꯥꯛꯁꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯅꯥꯛꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯛꯂꯤꯕꯗꯣ ꯅꯛꯁꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯛꯁꯜꯂꯛꯂꯕꯗ ꯁꯨꯔꯖ ꯄꯔꯞ ꯊꯣꯛꯇꯨꯅ ꯃꯤꯅꯥꯛꯁꯤ ꯅꯪꯇ ꯉꯥꯏꯈꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯨꯔꯖ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯗꯥ ꯁꯨꯔꯖ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯤꯗ? ꯑꯩ ꯅꯪꯒ ꯎꯅꯕ ꯂꯥꯛꯏꯅꯦ ꯂꯥꯛꯑꯣ ꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯖꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯁꯨꯔꯖꯀ ꯃꯤꯅꯥꯛꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ꯫ ꯃꯗꯨ ꯈꯪꯕꯅꯤꯅ ꯁꯨꯔꯖꯇ ꯍꯣ ꯁꯥꯟꯅꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯠꯅꯈꯤ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯑꯣꯏꯔꯤꯕ ꯏꯁꯇꯤꯌꯥꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯃꯤꯅꯥꯛꯁꯤꯗ ꯃꯤꯅꯥꯛꯁꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯨ ꯊꯝꯖꯤꯜꯂꯛꯂꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤ? ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧꯔꯕꯁꯨ ꯑꯩꯅ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯅꯪꯅ ꯐꯣꯟ ꯊꯝꯃꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯏꯕꯥꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯕꯨ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯗꯥ ꯁꯨꯔꯖ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯅꯪꯒ ꯂꯥꯞꯊꯣꯛꯅꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯕ? ꯋꯥꯈꯟꯗꯣ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯌꯥꯎꯕ ꯐꯣꯇꯣꯒꯨꯝ ꯚꯤꯗꯤꯑꯣꯒꯨꯝ ꯗꯤꯂꯤꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯗꯥ ꯁꯨꯔꯖ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯉꯥꯏ ꯑꯩꯒ ꯅꯪꯒꯁꯦ ꯌꯦꯛ ꯊꯣꯛꯅꯩ꯫ ꯌꯦꯛ ꯊꯣꯛꯅꯔ ꯀꯩꯗꯧꯔꯒꯦ? ꯌꯦꯛ ꯊꯣꯛꯅꯕ ꯃꯌꯥꯝ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤꯕꯁꯤꯗꯤ꯫ ꯗꯥ ꯁꯨꯔꯖ ꯅꯪꯁꯦ ꯈꯤꯇꯪ ꯉꯥꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯆꯠꯂꯒꯦ꯫ ꯃꯤꯅꯥꯛꯁꯤ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯅꯪꯒ ꯇꯦꯝꯕꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ꯫ ꯍꯣꯏ ꯆꯨꯝꯃꯤ ꯇꯦꯝꯕꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯤ꯫ ꯐꯔꯦ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯅꯤ ꯑꯄꯥꯝꯕꯅꯤ ꯅꯪꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯒꯦ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯃꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯉꯝꯒꯅꯤ꯫ ꯗꯥ ꯁꯨꯔꯖ ꯆꯤꯟꯅ ꯍꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯕꯛꯅ ꯎꯠꯄꯗ ꯈꯪꯅꯁꯤ ꯑꯩ ꯆꯠꯂꯦ꯫ ꯃꯤꯅꯥꯛꯁꯤꯅ ꯆꯠꯈꯤꯕꯗꯨ ꯁꯨꯔꯖ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯑꯍꯦꯟꯕ ꯀꯌꯥꯗ ꯄꯥꯝꯈ꯭ꯔꯕ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯩ ꯈꯪꯒꯅꯤ
ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯑꯁꯨꯝꯅ ꯁꯨꯔꯁ ꯉꯥꯏꯍꯥꯛ ꯃꯤꯅꯥꯛꯁꯤꯕꯨ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯉꯪꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯁꯨꯔꯁꯄꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯤ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯁꯨꯔꯁꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯊꯤꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯨꯔꯁꯁꯦ ꯁꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯒ ꯇꯦꯝꯕꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯃꯥꯅ ꯈꯪꯈ꯭ꯔꯕꯣ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯪꯂꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯍꯣꯏ ꯍꯥꯟꯅꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯒꯦꯒ ꯈꯪꯖꯤꯜꯂꯁꯅꯨꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯔꯤꯁꯨ ꯁꯨꯗꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯕꯨ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯁꯨ ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯄꯩꯁꯥ ꯄꯥꯏꯅꯅꯕ ꯍꯣꯠꯅꯕ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯨꯔꯒꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯋꯥꯕ ꯃꯐꯝꯗꯕꯨ ꯀꯅꯥꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯣ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯣꯛ ꯑꯁꯤ ꯄꯣꯛꯂꯤꯕꯅꯤ ꯋꯥꯔꯨꯒꯦ ꯍꯥꯏꯗꯅ ꯄꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯁꯣꯏꯗꯅ ꯋꯥꯔꯅꯤ ꯈꯪꯂꯕ ꯈꯣꯡꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤ ꯅꯪ ꯍꯥꯏꯔꯤꯕꯗ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯑꯣꯏꯖꯕ ꯊꯤꯕꯗ ꯇꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯄꯥꯝꯃꯦ ꯈꯪꯉꯗꯤ ꯃꯣꯏꯁꯨ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯔꯣꯗꯅ ꯂꯥꯏꯕꯛꯀ ꯇꯝꯂꯝꯕꯅꯦ ꯑꯗꯨꯅ ꯁꯨꯝ ꯈꯣꯡꯒ꯭ꯔꯥꯏꯅꯤꯔꯒ ꯂꯩꯔꯒ ꯄꯤꯙꯤꯅ ꯇꯝꯃꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯥꯏꯕꯛꯅ ꯇꯝꯃꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯨꯝ ꯂꯩꯕꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯁꯨꯔꯁ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯁꯥꯒꯤ ꯋꯥꯈꯜꯗꯣꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯔꯪ ꯑꯃꯗ ꯊꯧꯔꯛꯄꯅ ꯃꯥꯟ ꯄꯣꯔꯛꯄ ꯒꯥꯔꯤ ꯑꯃꯗ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯨꯗ ꯁꯨꯔꯁ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯃꯤꯅꯥꯛꯁꯤ ꯁꯨꯔꯁ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯦꯝꯕ ꯂꯩꯔꯤꯕꯅꯤꯅ ꯁꯨꯔꯁ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯀꯌꯥꯗ ꯀꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯈ꯭ꯔꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯩꯒꯤ ꯃꯤꯅꯥꯛꯁꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯊꯝꯈꯤꯕꯅ ꯒꯥꯔꯤ ꯑꯗꯨ ꯑꯩꯅ ꯌꯥꯡꯅ ꯊꯧꯈꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯅꯥꯛꯁꯤ ꯄꯨꯗꯨꯅꯗꯤ ꯈꯛ ꯆꯠꯂꯔꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯆꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯝ ꯑꯗꯨ ꯌꯧꯅꯅꯕ ꯑꯩꯅ ꯀꯔꯝꯕ ꯆꯠꯀꯅꯤ ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯍꯦꯛꯇ ꯇꯣꯡꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟꯃꯨꯕ ꯂꯥꯏꯃꯨ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯁꯤꯡꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯗꯕꯅꯤ ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯄꯥꯡꯊꯣꯛꯂꯝꯗꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯤꯡꯗꯣꯟ ꯄꯣꯝꯂꯒꯅꯨ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯅ ꯀꯔꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯁꯤꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯃꯗꯣ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯅꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯔꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯝꯈꯤꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯝ ꯅꯣꯛꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯅꯪꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯍꯩꯔꯝꯂꯣꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕꯗ ꯑꯩꯅ ꯌꯥꯎꯕꯤꯒꯦ ꯇꯧꯒꯗꯕꯨ ꯅꯍꯥꯛꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯌꯥꯅꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯁꯅ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯒꯦ ꯇꯧꯒꯗꯕꯨ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯃꯇꯦꯡꯗꯤ ꯅꯤꯔꯛꯀꯅꯨ ꯅꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯍꯧꯅꯕ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯗ ꯁꯤꯟꯍꯟꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯗꯨꯒ ꯐꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦ ꯑꯩꯅꯁꯨ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯛꯂꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅꯁꯨ ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯍꯥꯛꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯁꯅ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯁꯦꯡꯕ ꯂꯥꯏ
हाइबदी महाकी थवाई मिरेनबु लौबा लाक्लिबा लाय अदु नत्ति माना हौजिक लेरिबा सावरबा खुंनांग पाबी असिगी मखोंदा सही कयादगी मिरा लबा ओइना लेरक्लबा थवाई अमन ओनखिबा लाइमु अमनि हाइबसी मसिदगिदी सूरजना फरेने अमबु ओइरे नंग आई चंगदुना आई तेंग पाउ अदुगा मीनाक्षी हारिबा नुपी असि अमुक्तंगदी लाक्नसी असुमना हाइनरबदा हौजिकती लाइमु अदुगा सूरजका हाइनखिबगी मतुंगिना करी करी तौसिगे हाइबदु थौरांग पुनमक यानपन लोइख्रे नुमितु मीनाक्षी यामनो वखल नुंगाइना तेमगा वारी वताई खरा सानरबा मतुंगदा तुमथबा मतमनी मतम अदुता मीनाक्षी की फोन अदुता करीनो खंगदबा मखोल अमा तारखी मीनाक्षी तुमलंबदगी मेकअप थोलई तेमगी फोन लाक्लिबा जाला हाइदुना महक खल्लुबनी अदुबु करीगुम्बी अमता तौरमदी फोनसु ngलमदी मिसकॉल सु लेरमदी मीनाक्षी ना पुंग जेंगुबदा अहिंगी पुंग अमा तादुना लेरमले मतम अदुदा मीनाक्षी ना करीनोने हौजिकता इवोंदा खोंजेल अमा ताखिबदुबा फोनदगी नतबरने इ अमना लावबगी मखोलसु माल करीनोने हे असुमने मीनाक्षी वखन ngahaktan khalli aduga bahak tumningbagi mayaina adumak tumthakre masigi matung मीनाक्षी ना tumlingai matam madutta kanagumba mana sor sauna honbagi khonjal lama sutarakli madu tabada मीनाक्षी ना karino hojiki dubu karino mi amana sor sauna honbagi makolni asumna मीनाक्षी wakal ngahaktan khallaga akoibadu da koilei leiri jingli adumna leiringai tanja adumaktada ikhang khanghodana mahaki kagi balap ado shat mutki balap aduna hek mutkibaga मीनाक्षी yamna kanna lauraga mama amadi mapabu kauri adumna kaurakpaduta ipa pakhatna mama hoi mapa hoi chenselekli aduga मीनाक्षी gi mamai da kupsaliba phajupado sat haidui adumna haidurokpadadi pungan ngali मीनाक्षी gi mama na hai kaidoragene nangbo adu kana lauribadubo haidun halakpada मीनाक्षी na ima hauji aigi hi kasida mi amana sor chauna honbagi khonjel lama tai adu maina kiri ngai duda mai mutri ne hai mai di mute nangsu kadai dagi mai mutpano na mai du phajumna kupsalaga koilaw lawri badu kari ginoba mai mutle ka kaidana adumna hairakpada मीनाक्षी na karino da ai bu phaju phajin khibrane thumbangnar ba wakhalladuda mangduna leiringai मीनाक्षी gi mapana ai ngau sinaradana ai thi tumuko mondrang sanarakanu ngasai dagi murum lai sadara me hairaga haujin na ai khoi amuk tumhandre ne asum na hairam laga chatki मीनाक्षी hairap ikairaga lehauri madugi matung मीनाक्षी ki mama nasu potharo nongchu ngandurabani hairam laga chatkri मीनाक्षी na haujik tawriba adu mahaki mamangda tawbo soidna oiramgani haiduna खन्नरगा चखिबदुदा मीनाक्षी खरि नुंगाइ जहौती मसेकी मतुंग मीनाक्षी तुमथबा यारमदी लोंग हिपलगा करिनो एंगोंदा हौजिक तौरिबा सिबु हाइदुना वखन जात मयाम अमा खल्ली अदुमना लेरिंगै तंजा अदुम्मा कदा कनागुम्बा बियोय यमना मीनाक्षी हाइदुना कौरखी खोजल अदु ताबदा कदोंदगी खोंजल नो हाइदुना मीनाक्षी कोइले लेदुनि येंगी महाकी मबुंग नचकन मपारा हाइदुना खोंजल अदुदी नुपागी खोंजलनी मीनाक्षी ना kananone ji kormi dubo haiduna leidingai matam madutta मीनाक्षी की तुंगी सम्मदो कनागुम्बा मना नालकपगुम सट नालई मीनाक्षी खंगप्रेक खंगदुना तुंग ओंथोक्तुना मसम्मदो तप पाइना येंग अदुबु कनाबदि लेरमदी कीबा अमति पाखतपन ngauraba मीनाक्षी ना करिनो अइना ngasi तौरिबा सिबो हाइदुना वखल फुंबंगनरी असुमदा लेरिंgai तंजा अदुदा फोनदो खंगहौदना ngalakli फोन ngalakpaduda karino haiduna मीनाक्षी na phone da yengrui matamatuda phone do masa matomta unlock tawkhri adugi matungda phone aduta mahana ngahan waida surasa kamin nakhipa photo ama masa matomta songthorakhi matamatuda suras ki maithong to yamna sawna leiri aduga mamit ado asumasum ngangsilakli madu ubuta मीनाक्षी yamna kanna lauraga mahaki phone ado lakno langki तौरिबा पुनमगसी महाकी ममिता उरिबा ngaktan tasengna phol adu ngan banati mahangal langbada phol adu su kairi phol langkibagi ahogo makhol adu ta mayam su chenchen daraklaga kai torobagi ibe manang bo ngasi sibu ngahan makai imal manate haidun sairi
ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯥꯡꯕ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯥ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯒ ꯅꯈꯣꯏ ꯄꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯃꯈꯣꯏ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯅ ꯐꯔꯦꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯨꯝꯃꯁꯤꯁꯦ ꯏꯆꯥꯗ ꯇꯧꯔꯛꯂꯤꯕꯗꯣ ꯏꯃꯥ ꯁꯦꯒꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯅꯤꯄꯥꯗꯤ ꯃꯌꯥꯝ ꯀꯣꯏꯔꯕꯅꯤꯅ ꯇꯧꯔꯛꯏꯅꯦꯕꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯥꯗꯣ ꯃꯥ ꯁꯤꯈꯤꯕ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯥꯗꯣ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯅꯉꯣꯟꯗ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯑꯣꯏꯔꯝꯂꯒꯅꯤ ꯐꯔꯦ ꯑꯩ ꯍꯌꯦꯡꯗꯣ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒꯦ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯇꯨꯝꯅꯈ꯭ꯔꯦ ꯃꯤꯅꯥꯛꯁꯤ ꯃꯍꯥꯛꯀ ꯃꯃꯥꯒ ꯇꯨꯝꯃꯤꯟꯅꯕꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝꯗ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯤꯅꯥꯛꯁꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯨꯔꯦꯁꯀꯤ ꯊꯋꯥꯏꯗ ꯂꯥꯛꯇꯨꯅ ꯅꯉꯣꯟꯗ ꯇꯝꯅꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯁꯨ ꯁꯨꯔꯦꯁꯇꯣ ꯈꯔꯗꯤ ꯑꯣꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯦꯁꯄꯨ ꯅꯨꯡꯁꯤꯖꯕ ꯃꯃꯥꯟꯅꯕꯤ ꯈꯔꯅꯗꯤ ꯍꯥꯏꯔꯤ ꯃꯤꯅꯥꯛꯁꯤ ꯁꯨꯔꯦꯁꯄꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯌꯦꯛꯀ ꯊꯨꯡꯅꯈꯤꯕꯒ ꯑꯃꯗꯤ ꯇꯦꯝꯕꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤꯕ ꯑꯗꯨꯅ ꯇꯦꯝꯕꯗ ꯌꯥꯈꯤꯕꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯉꯛꯄꯅꯤ ꯃꯍꯥꯛꯉꯣꯟꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯄ ꯃꯤ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯂꯩꯁꯤꯟꯈ꯭ꯔꯤꯕꯅꯤ ꯁꯨꯔꯖ ꯃꯍꯥꯛꯀꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯁꯨꯖꯟ ꯅꯣꯝꯖꯔꯒ ꯆꯥꯕ ꯃꯤꯅꯤꯅ ꯊꯕꯛ ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯥꯛꯁꯤꯗ ꯃꯥꯏ ꯀꯌꯥ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯁꯦꯔꯥꯟꯅꯅ ꯃꯉꯣꯟꯗ ꯀꯌꯥ ꯀꯦꯌꯔ ꯂꯧꯕꯤꯗꯦ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯇꯦ ꯍꯥꯏꯕꯒꯤ ꯃꯥꯕꯨ ꯋꯥꯔꯧꯕ ꯑꯃ ꯑꯣꯏꯅ ꯁꯨꯔꯖꯄꯨ ꯂꯪꯊꯣꯛꯂꯝꯕꯅꯤ ꯁꯨꯔꯖꯀꯤ ꯊꯃꯣꯏꯗ ꯃꯤꯅꯥꯛꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯤꯅꯥꯛꯁꯤ ꯃꯍꯥꯛꯅ ꯁꯨꯔꯖꯄꯨ ꯀꯥꯎꯊꯣꯛꯆꯈ꯭ꯔꯕꯁꯨ ꯃꯤꯅꯥꯛꯁꯤꯒ ꯂꯣꯏꯅꯔꯤꯕ ꯇꯦꯝꯕ ꯃꯍꯥꯛꯅꯗꯤ ꯁꯨꯔꯖꯄꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯃꯍꯥꯛꯁꯨ ꯑꯩꯒꯨꯝꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯕु ꯊꯥꯗꯣꯛꯄꯗꯤ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯦꯝꯕꯅ ꯃꯤꯅꯥꯛꯁꯤꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤꯅ ꯇꯦꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕꯅꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕꯗ ꯁꯨꯔꯖꯀꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯛꯁꯤ ꯊꯋꯥꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯀꯣꯏꯁꯦꯟ ꯑꯗꯨꯅ ꯂꯩꯔꯦꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯋꯥꯏ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯦ ꯃꯥ ꯁꯤꯔꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯊꯋꯥꯏ ꯑꯁꯤꯅ ꯏꯕꯦꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯄꯥꯝꯂꯤ ꯃꯗꯨ ꯀꯠꯊꯣꯛꯇ꯭ꯔꯤꯕ ꯄꯤꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯇꯤꯟꯌꯦꯠ ꯂꯥꯌꯦꯠꯀꯗꯧꯔꯤ ꯊꯕꯛ ꯑꯁꯤꯗ ꯏꯕꯦꯝ ꯑꯁꯤ ꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯔꯥꯛ ꯑꯈꯪꯅꯕ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯕ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡꯂꯧ ꯄꯣꯂꯧꯕ ꯃꯁꯤꯃꯗꯤ ꯑꯗꯨꯃꯛ ꯁꯣꯏꯔꯔꯣꯏ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯡꯒꯣꯜ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄꯥꯟꯗꯝꯁꯤꯡꯗꯨ ꯃꯊꯪ ꯅꯤꯡꯕ ꯀꯥꯏꯔꯛꯂꯒꯅꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦꯀꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯖꯒꯅꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯏꯕꯦꯝꯃ ꯃꯤꯅꯥꯛꯁꯤ ꯃꯥꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯨꯡꯉꯣ ꯑꯗꯨꯗꯨꯒ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯑꯁꯤꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤꯅ ꯀꯃꯥꯏꯅꯅꯣ ꯌꯥꯅꯕ ꯄꯨꯔꯛꯀꯗꯣꯏꯁꯤꯕꯣ ꯑꯩꯗꯤ ꯃꯥ ꯎꯕꯁꯨ ꯅꯠꯇꯅ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯃꯗ ꯅꯍꯥꯛꯅ ꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯒꯤ ꯕꯨꯠꯇꯨꯒ ꯑꯩꯒ ꯎꯅꯔꯕꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯍꯥꯠꯈ꯭ꯔꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯗꯨ ꯕꯨꯠ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ
ꯅꯈꯣꯏꯅ ꯁꯤꯗ ꯅꯥꯄꯤ ꯆꯤꯛꯅꯕ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯤꯔꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯤꯗꯤ ꯅꯪꯅ ꯀꯧꯊꯣꯛꯂꯤꯕꯁꯤ ꯅꯪꯅ ꯎꯅꯕ ꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯚꯨꯠ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯃꯤꯒꯤ ꯊꯋꯥꯏꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯐꯔꯦ ꯑꯩ ꯃꯥꯕꯨ ꯎꯅꯔꯒꯦ ꯑꯗꯣ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯒ ꯑꯗꯨꯗ ꯀꯧꯔꯦ ꯍꯥꯏꯔꯒ ꯎꯅꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯪ ꯅꯇꯣꯝꯇ ꯊꯥꯗꯣꯛꯂꯒ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯗꯨꯅꯗꯤ ꯌꯥꯔꯔꯣꯏ ꯉꯥꯏꯈꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯉꯁꯤ ꯇꯧꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯤ ꯍꯌꯦꯡꯁꯤꯃꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ngasi tausi haibabu kari kaiba leiba matam maduta minakchi ki mapabungno hoi waja ngasi hekta taurasi hairi minakchi di tasengna thapak adu ngasi tawningdabani wakhan khara khalaba matungda nongmani leiraga tawningbani atubu mapabungna ayaba pithokhrabani upai leitrei masigi matung makoi numidanga thengba aduta laitin khoiramduna Surajki thawai mirelbu kauduna laitin khoiramnabagidamakta sem sarakli Minakshi phinguk setli mayanglag selaba matungda mahak ningthina samna halaba matungda sumak aduta amaiba aduna lepu haiba jaga amada lepli mado la amagi mathaktani matawasumna la adugi mathakta lephalaba matungda amaiba aduna Minakshi gi mapabungda nahakna swaista leiro haiduna mafam amada leheli Minakshi ki mabung amati mama hoisu jaga amada lengda leheli aduga Minakshi ki mapabunga Minakshi ki khara nakna leiri amaiba aduna Minakshi ki makut adu pairaga ibema horel karigumba thawai aduna laka matamda na kiganu mado nangna kallingai gi nangi dada Surajni haina khalluko masiki amaiba sidiba aduga ni ibema nang wari sa matamda nang ase thawai mireni nang ki sikhrabani haiba wahai si panba suya yaroi ko masi palurabadi nang adum pukhradawni mana nang na haigida haiba nang ya pamba karino engo tagi nang na pamna basi karino hangu madu mana hairakani matamadu da nahangna piba ngamgadabu oiragana madu de nupidage na hayu ngamluidaba oiragana madu di aina ngamloi nang chatlo haidana haigadabani ko marai yenarakani matam dugi matungni nang ne khangdaba yoklabasu aingonda hangai hairu ko mana si haire ai kari khumgadaba no haiba doingonda hangu adumna sintak pidaklaba matungda haujikti amaiba aduna lairon kaya sonduna Minakshi ki mamangdo dum kada Surajki thawai mirel kaukri ngehak leiraga Minakshi gi mamang adum kada ikhang khangaudana amamba marak amadagi Suraj parap thorakli madu ubada Minakshi di swai laukiduna ho ima thole e haiduna koilau lauri aduga mamit ado kannu isinduna mahakti masa thak niktuna humangna pi kangduna leiri matam maduda amaiba aduna kigunu ibema aina nongoda haikibda ningsangnu mahak nangna hinglingai ki matamgi nangi dada Surajni haiduna khallu haiduna hairakli matam aduta Minakshi akiba punamak khangjinduna thauna punamak puthokduna Surajta mamit ado tapna pangtokduna yengi matam aduda Surajti yamna sauna mamit ado sugattuna pisambani naksanaduna ngangduna mongda yengduna leramli madu ubada Minakshi di ima hairaga aduma wanthakre masigi matung haujikti Minakshi wakhal mangkhiba aduta mayamna mahakpu wakhal lagnaba yamna kanna honaringai matamni phana yamna thengdinkri aduna Surajki thawai mirel adusu mahaki mahanpham laifam khonangkhong aduta hankrabani matam maduda amaiba aduna Minakshi da aina nangbu kigano hairaga karigino nangna duk yamna kiribaduwa che hogulu haiduna haudorakli Minakshi wakhal tapna lakle mahana wakhal lakam matamda mahaki akoibaduda mama hoi mabung hoi leiramba ubada mahak wakhal khara nungaijai aduga Suraj kalom chakhrabage haiduna hangakli matam aduda amaiba aduna ibema nang aina kigano hairaga kira malene aina nongonda haikhrabaduni mang kaidonga nang mabu kigano haidana adugi su mathakta amaiba ayama yauribani dana phare ngasigidi yararoi matam khara leiraga oina taurasiko afaba numit ama yenglaga tawadabu matam masi phawgodi ibema nang aki akhang ara akhang kharadi nanggadawri ko nahana ngasigi asida loisinaba honaramlabadi maduguma mayam do thoklaroi dabani phara adudi
ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯒꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯋꯥꯔꯧꯖꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯃꯤꯅꯥꯛꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯃꯤꯅꯥꯛꯁꯤꯅ ꯈꯜꯂꯤ ꯁꯨꯔꯖꯇꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯥꯡꯊꯣꯛꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯔꯥꯡꯅꯕꯗꯤ ꯂꯦꯞꯇꯦ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯃꯍꯥꯛ ꯀꯥꯎꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯃꯗꯨꯗ ꯃꯅꯤꯡꯗ ꯀꯗꯥꯏꯒꯨꯝꯕ ꯑꯃꯅ ꯍꯥꯏ ꯄꯥꯇ꯭ꯔ ꯑꯃꯗꯒꯤ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛꯇꯪ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯩꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯅꯠꯇꯦ ꯄꯥꯇ꯭ꯔ ꯑꯃꯗ ꯌꯥꯎꯕꯏꯁꯤꯡ ꯑꯗꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯖꯣꯔꯣ 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 ꯍꯩꯊꯕꯒꯤ ꯃꯈꯣꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤꯅ ꯀꯅꯥꯅꯣꯅꯦ ꯃꯅꯤꯡꯗ ꯏꯁꯤꯡ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯏꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯩꯔꯤ ꯅꯣꯡ ꯇꯥꯕ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯡ ꯇꯥꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯅꯥꯛꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤ ꯃꯗꯨ ꯐꯪꯕꯗ ꯃꯤꯅꯥꯛꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯈꯠꯂꯒ ꯗꯨꯡ ꯗꯨꯡ ꯆꯠꯂꯒ ꯐꯟ ꯆꯣꯡꯊꯈꯤꯕꯒꯤ ꯃꯉꯣꯟꯗ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯃꯤꯅꯥꯛꯁꯤꯅ ꯑꯗꯨꯝꯅ ꯃꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯃꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣꯅ ꯃꯥꯅ ꯃꯤ ꯆꯠꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯒ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟꯅꯔꯨꯆꯣꯗꯅ ꯍꯥꯏꯕꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯕ ꯍꯩ ꯑꯉꯥꯡ ꯑꯁꯤꯒ ꯉꯁꯤꯁꯤꯃ ꯇꯨꯃꯤꯟꯅꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯉꯥꯎꯅ ꯐꯩꯅꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯀꯣ ꯏꯆꯥ ꯅꯤꯉꯣꯟꯅꯅꯦ ꯃꯄꯥꯝꯗ ꯄꯨꯔꯛꯄꯅꯤ ꯀꯀꯥꯗꯅ ꯂꯐꯣꯏꯒꯗꯣ ꯆꯥꯅꯤꯡꯂꯤꯕꯅꯤ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯥ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯅꯃꯥ ꯅꯪ ꯁꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯁꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪ ꯁꯣꯏꯈ꯭ꯔꯗꯤ ꯑꯃ ꯌꯦꯡꯕ ꯌꯥꯏꯅꯦ ꯏꯆꯥ ꯁꯣꯏꯈ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯀꯣꯜꯂꯨꯗꯧꯔꯤ ꯑꯃ ꯌꯦꯡꯉꯤꯕꯗꯨꯒꯅꯦ ꯑꯗꯨꯝ ꯄꯣꯛꯄ ꯌꯥꯏ ꯌꯥꯝ ꯁꯤꯗꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯈꯔ ꯏꯀꯥꯏꯔꯗꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯒ ꯃꯤꯅꯥꯛꯁꯤꯒ ꯇꯨꯃꯤꯟꯅꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅꯔꯤ ꯃꯇꯝꯗꯨ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯛꯁꯤꯁꯨ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯛꯄ ꯃꯇꯝꯅꯤ ꯀꯤꯕꯅ ꯃꯁꯥꯗꯨꯁꯨ ꯂꯣꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯔꯝꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯍꯥꯛ ꯇꯁꯦꯡꯅ ꯇꯨꯝꯅꯤꯡꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯟꯊꯔꯛꯄꯒꯨꯝ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯑꯗꯨꯝꯅ ꯅꯟꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯂꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯖꯔꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯤꯅꯥꯛꯁꯤꯅ ꯃꯍꯥꯛꯀꯤ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯛꯂꯤ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤꯅꯥꯛꯁꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯗꯣ ꯃꯃꯤꯠ ꯁꯤꯡꯉꯛꯂꯤ ꯑꯗꯨꯗꯨꯒ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ ꯐꯩꯖꯨꯞꯀ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯏꯁꯤꯕꯣ ꯍꯨꯃꯥꯡ ꯁꯧꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯃꯃꯥꯗ ꯌꯦꯡꯉꯛꯂꯒ ꯏꯃꯥ ꯑꯩꯒꯤ ꯏꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯟꯊꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯅ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯊꯥꯜꯂꯤ ꯑꯁꯨꯝꯅ ꯊꯥꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯤꯅꯥꯛꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯌꯥꯡ ꯌꯥꯡꯉꯦ ꯍꯥꯏꯔꯛꯈꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯅ ꯑꯃꯥꯏꯕꯗꯣ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯃꯨꯛꯀ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯣ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯤ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯅ ꯑꯃꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯥꯏꯌꯦꯡꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯤꯅꯥꯛꯁꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯅꯔꯤ ꯃꯩꯁꯨ ꯃꯨꯊꯠꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯇꯨꯝꯕꯗ ꯁꯤꯖꯤꯟꯅꯕ
musi tawwa blap ado madu makhatani thaliba matam aduta Meenakshi mahak chip laga waina tumli mahakna adumni hek chip rubada mahaki hek pamai mapada kanagumba ma musin muna isang sang hipado mahakna uki madu ubada Meenakshi yamna kanna lauraga phut leire haidna lauki mamado tumpam lafam khangdi kari torobage nangbu haidna mu hagulakpadadi mahaki mamang adu maktada phut leire haidna laurakhi matam maduda Meenakshi ki mamana C0 hairaga pairubadadi mahaki TDBR ado oidna leiramli Meenakshi ki mamana nangsi bi ma uru pudimak pakhangna khangdabra kaino put oina aduma urabra kaino ma tawrini nangbo adumna hairakpaduda Meenakshi khompham khangdi phare ima ai khanau semna khogongari isi keda thalukhigi asumna haiga kumtharakpada mahaki kamrungda leiriba filter ado ising yoromdri aduga leiriba ising bottle sing adusu ising amata yoromdabadagi saksangromda oina laklei saksangromda mahana lakamatamda wakhal sumawon khali aina tawribasibu karino aibu surasta kayamu yamna lankrabagani nusinaba kainaba haibasidi mi khodimakta thokpa ngaktani aduga karigino aingonda asuk tamthina olibasibo nusinaba kainaba khodimak aingonda wariba sigumna waba jala asumna wahang kaya hangna ising ado asum yarobada ising ado padarakhi kangaunaraba masa aduna eba ising siti pathare dana haiduna amu kondillado leisellaga mahagna ising ado thakli asumna mahagna ising thaklingagi matam madutta ising ado namthiba manamuna lakpadagi karino haidna jingrubada ngchang ngangna I ngaktamak ngairaba oiramli madu urubada Meenakshi khanghawgana makhutagi gilas ado taki aduga mama amadi mapa hoi mabung hoibu kauraduna mahak kanna launa chelakhi adumna mahana chelakpada mahaki makhong aduta karigumba ama lawsinduna mahak upsinduna tuki aduga mahaki makhong adu paiduna kanagumba amana singni haiduna koilaw lauri adumna Meenakshi na laurukpadagi mayam su brung hawitnaduna Meenakshi na lauriba adumda chensinnarakli adumna chensalaka matamdadi Meenakshi laimaida aigi khogda kanagomna paisalle ai chinba ngamje haiduna koilaw lauduna leiramli mayamna magi makhong adu jingrubada onthokpa haiduni makoigi yumgi chaksangi nakanda thamliba phi ama leibado maruda lawchinduna tubu oiramli mado makoigi chaksangi matai amata thamba phini adubu matau karamna mahake makhonggi yasallamli bano haibudi mayam sukharadi ngai piyado makoigi saksangda ising haidokpa kaidokbada hek napthoknabagi damakta thambani numit adugi numidang aduda su ising khara haidokibadagi mamana ising lupthoklaga mapkachal adutta thamkibani asumna angakpa amaga loina makhonga loksalamado mayamna lokthoklaga hait masidi phina loksanbani ne hairakpada Meenakshi na yengtharakpadadi phi oidun leiramli Meenakshi na aina khalini ing lawba mana kol ena aina khaluribana warida su yawba ing lawba makhulamana paire e kaina haibadu adu werbu ningmubra ningure asumna mahangna hairakpada mayamdo nokli aduga nahak hai kimandana nang nasado pangkanta khanjale kaiguno na kulaw loroga tasundagi jilaklimaduna adumna hairakpada Meenakshi na mahana ising thakluba amadi ising do manam namthirakpadagi karino haiduni jingrubada oiramagi wari ado tamli matam aduta mabungna sakchingdomda paraprap changaklaga ising gilas atu yenglo matamdadi kariso oiramdi ising adum oiduna leiramli matam aduta Meenakshi gi mapabungna ngahan gi amai badu kaya haitaba mali aduna taba amai baba ai kaurage aduga yengthu anaba tausi asumna hairakpada Meenakshi na su hoi haiguna yamna harauna yaki masigi matungdagidi makoi su tumba changnakhrei matamsi ahingi punga ma khara helabani ali tasilakdabani Meenakshi ki mamana ibema nanga tumina base ai tumpam lapam amata khangre isa se ko ngauri tawri isayam nungaiti hairi Meenakshi na aina hene nungai triponi ima da thoknabadi ima nungai da ro hairi matamadu da Meenakshi ki mamana nanga nawa kaina jaraga aina ke dobiki put unaga do dibono haiduna nanglakpada Meenakshi tumina leikhi matam di haukhre Meenakshi su tumdre mama su tumdri tumthaba yadaba ni tumin leinari tumba saduna adubu Meenakshi ki mama di tasengna adumak tumthakre Meenakshi di tumduna adumak non ngan khre mawon khanna nong hek ngan baga Meenakshi ga mapanda parap tholakli matam mado mahaki mabung hoi mama hoi loina hawat na kraba matamni
मा मदोमदा का अरुदा लेबदु किरक्लदुना मपाना थोरक्लिबनी मयामगा पुना लेमिनागे हाइदुना अदुगा महाकी येना खाता इसिंग हाइदोकपुरा हाइदुना कोइचा चतुना येंगली अदुबु इसिंग हाइदोखिबगी ममी अमता तारमदी मतम अदुदा मीनाक्षीना महाकी वाखतनरा करिनो खंद्री हंदक अइंगोना तोरक्लिब मयामसे असुमना वाखल खंदुना लेरंबदगी मीनाक्षीगी मपाबुंगना आमाइबा अमा कौरुनी हाइदुना गाड़ी थोदोक्तुना चटखिबदु मीनाक्षीना येंगदुना लेहौरी मसगी मतुंग मीनाक्षी महाकी का मनुंगदा संगकली अदुगा महाकी मसम मदु हातोके इफा फारे तुम हौलकपगी हाइदुना मसम मदु हाली मतम मदुदा महाकी मतुंग लोमदा कनागुंबा अम्मा लेपलगा लेरिबदु पड़ा मरुमदगी येंगकपदु मीनाक्षीना उरी मदु उबदा महांगना हिमा हाइदुना तुंग लेथोलगा येंगकपददी पड़ा मरुम मदुदा कनासु लेरमदी मतम मदुदा मीनाक्षीना मिंगसेल लोमदा लेछलकपददी मिंगसेल अदुदा काथेक्लबा सक्तम्बमा लेपलगा लेरमखी मुसिन मुना मदु उरुबदा मीनाक्षी कन्ना लाउरगा महाना पारिबा समसत अदुना मिंगसेल अदुदा थोमजलमगा महाक अपालोमदा चेंथोरकली मतम अदुदा मयामना कई कई तोरबगे अमु हाइदुना हंगकपददी मीनाक्षीना मिंगसेल अदुदा मुसिन मुना काथेक्लबा मियोयमा लेपलगा लेहौरी हाइदुना पाउतमी मतम अदुदा मीनाक्षीगी मबुंगना चेंसिनदुना कईनुने हाइसिबो हाइदुना येंगलुई अदुबु कनामतदी लेरमखिदी मीनाक्षीगी मबुंग तपना थोरक्लगा मिंगसेलदुसु मई चलौरे नंगना कई थारोगे सिबो अदुमना हाइरकपदा मीनाक्षीना समसेना थारोरे हाइरखी तौरिबसिंग असिदा महाकी मबुंगसु कियादि नुंगाइजरमदी मरमदी मीनाक्षीना असुमना ngawri phai torokpa asida nehak leraka मीनाक्षीगी मपाबुंगदु आमाइबा अमबु पुदुन लाक्ले आमाइबा दो ngaha laklamba adudiki ngasigi sina khara ahan oisalli matam maruda ahalladuna मीनाक्षीदा yengaklaga ibema sidi mi gi thawai mirel jeledana masi tanthoktaba taragadi awa phamda tagadoribo adumna hairakpada मीनाक्षीगी mapabungna sumi oja maiba mamang thak su oja amaiba ma laklaga laitin khuramlibani haidna tawri thawai mirel adusu kauraga wari saranaba tawbada aigi ichanupi asina khangduna wanthabadagi aduba kaikhrabani kari thawai mirel adu unaraga wari sana laiba hoi oja maiba duna tawduna tawkhiba ngaktan amaiba ne aidana mathu na bu cha khidrene mi gi thawai mirel haibadudi mi gi unaba yabja nati karana bu sikhiba mi gi thawai adu laklaga karamba mina wantharoidoribro amaiba khoidabu lairon khara khangbagi kidanaba lewa mantra injection do kapsalabani kasu thudokba tawdabagi wani nakhoidadi wanthadana mihun nama soidana ngawri phari oidana crazy oina leigadoribani hoi oja maiba masigi maiba si yadori pare lai achogoma khoiram thoksi ma chana gadi yaroi adana lai khoirambada sangada pulam charam punamak aina hairaklage aduga ngasi numit tadringe manungda khurumgadabani ko aibe magi masada tinyet liba layet liba yamna disturb tawriba maiba adi thawai adu aina soidana defense tawgiragani ko amaiba aduna tawribadu मीनाक्षीगी phakchalamba wakhal loksing punamak atu khatitang moriju nganthokchanaba nukningnaba haraudunaba tawribani masi amaiba adugi haunabin anabasingpu nungai hanba ngahak tawrabasu mumon nokhanba haibasi amaiba adugidi yamna nungai jaba amadi mahaki tawdaba yadraba mathau amani haiduna khanjaribani awaiba makisu amaiba adugi mawong mataw aduta मीनाक्षी matam kuina nuktaba mahakse ngasidi momon noksari matam kuina akibagi sangsar amata amambagi iro nungda leirubado ngasidi mangal amagumna lakpagum momon noksari matam aduta amaiba aduna sukhangli मीनाक्षी wakhal khara nungaijare haibasi matam aduda amaiba aduna kani sukhalu doi susidi ko pupuna ne ai mantarama khubak te solaga phu kamada kanagi thawai daiye lai phaudane mathon thangatana seladawni ko don't worry se sigine puna piriba ising se khajik tang thau adugane tu swai lamhang swai te heto thu adum na hairakpada मीनाक्षी na ising do ummi aduga yarabra haidri ingi tawduna hangi
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯍꯣꯏ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯊꯣꯛꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯕꯨꯡꯁꯤꯡ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯝꯈꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯊꯣꯛꯄꯗꯅ ꯉꯪꯂꯤ ꯇꯧꯕꯗ ꯅꯠꯇꯅ ꯏꯒꯨꯝꯕ ꯑꯃ ꯃꯆꯦꯠ ꯃꯆꯦꯠꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯤꯅꯥꯛꯁꯤꯁꯨ ꯑꯀꯤꯕ ꯐꯣꯛꯂꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯦꯡꯗꯨꯅ ꯑꯣꯊꯣꯛꯄꯗꯗꯤ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯤ ꯑꯃꯥꯏꯕꯅ ꯏꯍꯦ ꯅꯪꯅ ꯄꯇꯦꯡꯒ ꯇꯦꯡꯒꯁꯨ ꯇꯥꯔꯛꯂꯣꯏꯅꯦ ꯁꯤꯗꯤ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯤꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯔꯥꯏꯕꯒꯤ ꯊꯕꯛꯅꯤ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯃꯄꯣꯠ ꯃꯆꯩꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯛꯂꯒꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯡꯅꯕ ꯇꯧꯔꯣꯅꯦꯀꯣ ꯑꯁꯨꯛꯅ ꯍꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔꯁꯨ ꯌꯥꯎꯅꯕ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯃꯤꯅꯥꯛꯁꯤꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯑꯃꯥꯏꯕ ꯑꯗꯨ ꯆꯥꯛ ꯆꯥꯔꯤ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯔꯛꯄ ꯃꯇꯝꯗ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ ꯃꯤꯅꯥꯛꯁꯤꯁꯨ ꯆꯥꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯤꯅꯥꯛꯁꯤ ꯇꯨꯡꯗ ꯐꯂꯞ ꯌꯦꯡꯉꯤ ꯑꯀꯣꯏꯕꯗꯨꯗꯁꯨ ꯌꯦꯡꯉꯤ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤ ꯃꯤꯅꯥꯛꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯦ ꯑꯩꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯈꯪꯉꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯂꯨ ꯑꯃ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯄꯤꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯝꯕꯗꯣ ꯀꯔꯤꯁꯨ ꯎꯗ꯭ꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯏꯄꯨ ꯉꯁꯥꯏ ꯑꯩꯅ ꯃꯨꯔꯤ ꯇꯧꯕ ꯎꯆꯦꯛꯀꯨꯝꯕ ꯑꯃ ꯁꯦꯛꯄꯤꯒꯨꯝꯕ ꯑꯃ ꯏꯃꯨꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯧꯅ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯗꯨ ꯁꯦꯛꯄꯤ ꯅꯠꯇꯦ ꯅꯍꯥꯛꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯟꯕ ꯎꯆꯦꯛꯅꯤ ꯃꯗꯣ ꯅꯪꯗꯅ ꯎꯖꯕꯒꯤ ꯋꯥꯅꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯎꯔꯣꯏꯀꯣ ꯑꯁꯤꯗꯒꯤꯗꯤꯅꯦ ꯎꯄꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯒꯗꯕꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯛꯇꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯟꯅꯈꯤꯕꯅꯤ ꯍꯟꯈꯤꯕ ꯑꯗꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯀꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯀꯗꯣꯝꯗꯅꯣꯅꯦ ꯂꯤꯊꯍꯧꯔꯤꯗꯨꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤ ꯅꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯍꯥꯟꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯇꯦꯡꯄꯣꯠꯁꯨ ꯀꯥꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯕ ꯅꯣꯟꯖꯔꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯊꯦꯟꯄꯣꯠ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯝꯂꯥꯏ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯑꯅꯤꯕꯨ ꯇꯥꯏꯅꯕ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯅꯥꯛꯁꯤꯒꯤ ꯃꯁꯥꯗ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯑꯄꯟꯕ ꯄꯤꯔꯤꯕ ꯃꯤꯅꯥꯛꯁꯤꯒ ꯍꯥꯟꯅ ꯈꯪꯅꯖꯔꯝꯕ ꯁꯨꯔꯖꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯇꯥꯟꯗꯨꯅ ꯈꯣꯏꯔꯝꯂꯛꯂꯤ ꯑꯁꯨꯝꯅ ꯈꯣꯏꯔꯝꯂꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯃꯁꯥ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖ ꯄꯔꯞ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯃꯤꯅꯥꯛꯁꯤꯗꯤ ꯃꯗꯨ ꯎꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯔꯞ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖꯅ ꯑꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯩ ꯎꯈꯤꯗ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯅ ꯍꯪꯅ ꯇꯧꯍꯜꯂꯤꯕꯅꯤ ꯐꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯍꯟꯐꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯇꯪꯗꯤ ꯌꯥꯕꯤꯌꯨ ꯃꯁꯤ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯃꯥꯏꯕ ꯅꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯗꯨꯝꯅ ꯁꯨꯔꯖꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯦꯇꯋꯥ ꯊꯋꯥꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒ ꯙꯝꯀꯥꯒ ꯇꯧꯔꯤꯅꯦ ꯍꯥꯏꯌꯣ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯕꯨ ꯃꯤꯅꯥꯛꯁꯤꯁꯦ
ꯃꯍꯥꯛꯅ ꯍꯌꯦꯡ ꯆꯠꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯍꯟꯕꯤꯌꯨ, ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯕ ꯃꯛꯇꯗ ꯑꯩꯕꯨ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕꯔꯥ? ꯅꯍꯥꯛꯇꯤ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯤꯅꯥꯛꯁꯤꯕꯨ ꯅꯪꯅ ꯂꯥꯛꯄ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯋꯥꯠꯂꯤ, ꯆꯍꯤ 70, 60, 100, 100 ꯃꯨꯛ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯖꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯔꯦ, ꯑꯩꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯕꯨ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯅꯍꯥꯛꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯅꯁꯨ ꯁꯤꯔꯕ ꯃꯇꯝꯗ ꯆꯥꯟꯅꯔꯕꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯃꯤꯅꯥꯛꯁꯤꯒ ꯊꯦꯡꯅꯗꯨꯅ ꯂꯩꯕꯥꯛꯇ ꯅꯈꯣꯏ ꯑꯅꯤ ꯀꯨꯄꯜ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯅꯥꯛꯁꯤ ꯑꯩꯒꯤ ꯏꯃꯤꯠꯇ ꯎꯔꯦ, ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯎꯍꯜꯂꯨ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯗ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯁꯨꯔꯖ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯎꯍꯜꯂꯨ ꯍꯥꯏꯔꯤ꯫ ꯃꯁꯦ ꯅꯍꯥꯛꯅꯁꯨ ꯌꯥꯔꯣ, ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯜꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯥꯛꯁꯤꯁꯨ ꯀꯤꯅ ꯀꯤꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯁꯨꯔꯖ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯌꯥꯗꯅꯕ ꯈꯜꯂꯤꯕ ꯐꯤꯖꯪ ꯑꯗꯣ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯤꯅꯥꯛꯁꯤꯅ ꯁꯨꯔꯖꯄꯨ ꯎꯕ ꯃꯛꯇꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯇꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯅ ꯃꯆꯤꯟ ꯄꯦꯟꯅ ꯆꯩꯔꯤ, ꯅꯍꯥꯛꯇꯤ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯃꯪꯗꯨꯅ ꯁꯤꯔꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛ ꯅꯨꯡꯁꯤꯅꯕ ꯀꯧꯕ ꯃꯍꯥꯛꯅ ꯑꯣꯠꯅ ꯅꯩꯅ ꯋꯥꯅ ꯆꯥꯛꯅ ꯂꯩꯕꯗ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯠꯇ ꯅꯆꯥ ꯀꯨꯏꯅ ꯌꯥꯎꯗꯕ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯝꯃꯒ ꯁꯨꯔꯖ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯛꯁꯤꯁꯨ ꯂꯩꯍꯧꯔꯤ, ꯑꯃꯥꯏꯕꯗꯨꯁꯨ ꯂꯩꯍꯧꯔꯤ, ꯁꯨꯔꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ, ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯤ꯫ ꯃꯤꯅꯥꯛꯁꯤꯅ ꯑꯃꯥꯏꯕ ꯑꯗꯨꯗ, ꯏꯄꯨ, ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯏꯆꯥ ꯄꯣꯛꯇꯅꯕ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯝꯗꯧꯒꯗꯣꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯃꯇꯝ ꯀꯨꯏꯅ ꯌꯥꯎꯔꯅꯨ, ꯄꯣꯛꯂꯅꯨ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤ, ꯄꯣꯛꯇꯤ ꯄꯣꯛꯀꯅꯤ, ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨ ꯈꯔꯗꯤ ꯕꯦꯔꯥ ꯀꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯅ ꯇꯤꯟꯅ ꯌꯦꯡꯊꯤꯕ ꯑꯉꯥꯡꯁꯦ ꯄꯨꯟꯁꯤ ꯁꯥꯡꯒꯟꯗꯦ, ꯅꯠꯇ꯭ꯔꯒꯅ ꯁꯥꯡꯂꯒꯁꯨ ꯃꯁꯥ ꯋꯥꯈꯜ ꯆꯣꯏꯕ ꯑꯃꯗꯤ ꯃꯤꯒ ꯍꯥꯏꯔꯞ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯀꯌా ꯑꯃ ꯇꯧꯒꯜꯂꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯤꯅꯥꯛꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯇ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯁꯨ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯤꯅꯥꯛꯁꯤꯁꯨ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯒ ꯁꯨꯔꯖꯀꯤꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯧꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅꯃꯛ ꯇꯧꯅꯈ꯭ꯔꯦ꯫ ꯁꯨꯔꯖꯀꯤ ꯋꯥꯔꯤ ꯀꯥꯎꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤꯗꯤ ꯁꯨꯔꯖꯄꯨ ꯅꯤꯡꯁꯤꯡꯕ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯨꯔꯖꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯝꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯅꯥꯛꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯨꯔꯖꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯅ ꯒꯥꯔꯤ ꯊꯧꯕꯗ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯃꯛꯇꯅ ꯃꯤꯅꯥꯛꯁꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯑꯣꯏꯔꯛꯈꯤ꯫ ꯃꯃꯤꯠꯇ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯖꯈꯤꯕ ꯁꯨꯔꯖ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯟꯅꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯃꯤꯅꯥꯛꯁꯤꯕꯨ ꯂꯥꯌꯦꯡꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯅꯥꯛꯁꯤ ꯐꯅ ꯀꯨꯏꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯤꯅꯥꯛꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯇꯦꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯈ꯭ꯔꯦ꯫ ꯃꯤꯅꯥꯛꯁꯤ ꯍꯧꯖꯤꯛꯇꯤ ꯇꯦꯝꯕꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯨꯔꯖꯀꯤ ꯋꯥꯈꯜꯗ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯦꯝꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯑꯅꯧꯕꯤ ꯑꯗꯨꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯃꯤꯅꯥꯛꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯔꯤ꯫ ꯁꯨꯔꯖꯀꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯦ, ꯑꯗꯨꯒ ꯇꯦꯝꯕꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯥꯛꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯃꯗꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ
ꯌꯥꯝꯅ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯖꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯖꯇ ꯃꯤꯅꯥꯛꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯁꯨꯔꯖꯀꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯐꯣꯇꯣꯗ ꯃꯍꯥꯛꯅ ꯂꯩ ꯀꯠꯇꯨꯅ ꯍꯥꯏꯖꯕ ꯂꯥꯛꯈꯤ꯫ ꯁꯨꯔꯖꯀꯤ ꯃꯃꯥꯍꯣꯏꯅꯁꯨ ꯃꯗꯨꯕꯨ ꯌꯥꯕꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯅꯕ ꯍꯟꯅ ꯍꯟꯅ ꯅꯤꯖꯕꯗꯒꯤ ꯃꯃꯩꯊꯪꯗ ꯃꯤꯅꯥꯛꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯐꯪꯖꯕꯗ ꯃꯤꯅꯥꯛꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯤꯒ ꯀꯌꯥ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯗ ꯅꯠꯇꯅ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯒꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯗꯨꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯆꯤꯟ ꯃꯁꯣ ꯅꯥꯏꯕ, ꯃꯤꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯉꯥꯡꯕ ꯁꯛꯄꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯤꯟꯀꯤ ꯂꯩꯈꯤꯗꯕ ꯇꯤꯟꯀꯝ ꯂꯥꯏꯀꯝꯒꯤ ꯁꯔꯨꯛ ꯌꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯈꯤ꯫ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯆꯥꯎꯔꯛꯂꯕꯗ ꯃꯤꯅꯥꯛꯁꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯃꯤꯅꯥꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯒꯥꯔꯤ ꯑꯃ ꯃꯆꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯒꯥꯔꯤ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯃꯤꯠ ꯅꯥꯀꯟ ꯅꯥꯝꯃ ꯇꯥꯡꯈꯤ꯫ ꯃꯁꯤꯅ ꯃꯤꯅꯥꯛꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯣ ꯃꯍꯥꯛ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫